Mayam punabo khurumjari ngasigi maru oiba update thamjage hostel da lebi nupi macha ama nongmai maruna panbadagi siza hospital da layang chathakre lampen gi employment exchange office manakta leiba mahi kon school migrants hostel da leibi nupi macha ama kadomdagi pairakpano khangaudaba nongmai maru amana ningong da panbadagi rims hospital da pukhatlaba matung siza hospital da refer tawrakpadagi hospital asida makha tana layang chathari hairi nongmai maruna panbadagi soklaba nupi macha adu Thangmaiban Polem Laikaidagi Sinamna Zenbi Sahi Taraga Nipan Apokpa Sinam Roman Kawi Haidi Sakangdaba Singna Nupa Ama Nongmaina Kaplam Le Haidi Bisnupurgi ITI Office Manakta Sakangdaba Miyoi Karana Nupa Ama Oi Thangba Kolar Bonda Nongmaina Kaplam Badagi Rims Hospital da Bukatuna Laikatnakre Haidi Thadou Singarang Numit Yungba Matung Pung Baroga Minute ni Phurup Tarakpa Dwaida Thokibani Haidi Nongmaina Panbadagi Soklaba Nupa Adu Moirangi Thamna Pokpi Maya Laikaidagi Khairakpam Amarjit Sahi Kunga Manga Apokpa Khairakpam Khilen Kawi Haidi Mahakpu Kanana Kari Maramgi Nongmaina Kaplam Libano Haiba Kangbangamdri Adu Moinamak Thadou Asigi Matangda Police na case ama lakhatkre haidi Arambai Tengon High School amasung UMPC Manipurgi Hauzik Warakliba Situation sigi matangda kumna khannakhre haidi Tangkhungi khunda Anglo Kuki war thoki hairubadagi Tangkhun singmai hauna saukre haidi Pakhang Laisabi asikpada unaramena phaba phuba harassment pibasi yam chaukhattaba thabukni nungaitrasu mafam chade phajade hairaga saran kho haina Arambai Tengon gi dusing puren korongan khumana thamakli Hauzik irong nupi Marasada accident thokpani asokpa sing mayang impan pi hai sida pukhatkre haidi Thadou phurup masak takpada Kuki dagi ayaba lobagi mathou tade haina Thadou Community International na phongdrokli